World Environment Day 2025 ka mari leina na end plastic pollution haiba theme da free plastic campaign ama pangthokre campaign adu takhel kolom leikai da leiba kindergarten Montessori school asimakna linkhat chaba eco club na sinduna pangthok chathakibane campaign adu gi manung channa free plastic campaign rally amasu mahairoi amadi oja singna saruk yaduna school campus ki akoi bida chatkhi thauram ga mari leina na school asigi principal Dr. Longjam Dhaneshwar na haikibada मियोइबगा प्लास्टिक का तत्ना थानब याद्रब मरी अम लैरखली प्लास्टिक की पोलम सिंग यामना मरु ओइब पोटलम अम ओइरबसु मियामना खंगदबा अमदे थौसादबदगे मफम चाना हुंदोक्तबा अमदे निंगथीना रिसाइकल तौब ngamdabana maram oiraga aikoi miyoiba sanga amadi akoibagi fibamda chauna singnaba ama pirakle fibam asida school asigi sarukama oiriba eco club na sinduna grassroots level dagi hauraga school asigi mahairoi amadi akoibada leiriba miyamda plastic niyom chumna sizinanaba amadi plastic pollution thokhandanaba thaudang lawba yai haiba paujel piba oina campaign rally asi chathabani haikhe loinana rally adu da sarukya khiba mahiroi singna lambi sorokta taba pollution thokhanba yaba plastic sing khomjinduna mafam chana paisinduna recycle taunaba thaurang paikhatkani haina principal asina thamlakle plastic ase akoina degradable portion amo oida banina lainungda laigra masi loiba khombada khoi laiti aduna masina akoida pambi sing hobada khotpada akoi aduki matik akoi environment aduki matik sole manipur lairiba praja sing asina plastic ase karamba mong sinagadage haibadi government piriba micron suba sudaba masiju akoina khaminaba mak akoi darka lai praja sing china karamba plastic buna sinagadage karamba plastic buna sinaroidage haibasi akoina masi khaminaba darka lai aduga iroina masi akoina school asida tamleba mahiroi sing amadi akoigi kindergarten Montessori school gi akoigi eco club ki members singa loinana school gi akoi basida free plastic campaign haibadi akoi end plastic pollution ase akoi wasinabagi pandamda akoina pangtok chabani